ꯍꯌꯦꯡꯁꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 6 ꯀꯣ ꯑꯦꯀꯥꯗꯁꯤ ꯇꯥꯏꯀꯣ ꯑꯦꯀꯥꯗꯁꯤꯁꯨ ꯇꯥꯏ ꯑꯗꯨꯒ ꯊꯔꯁꯗꯦꯁꯨ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯊꯔꯁꯗꯦ ꯇꯥꯕ ꯑꯦꯀꯥꯗꯁꯤꯁꯨ ꯇꯥꯕ ꯁꯒꯣꯜꯁꯦꯟꯁꯨ ꯇꯥꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯩꯌꯦꯕ ꯌꯥꯝꯅ ꯁꯤꯁꯦꯀꯣ ꯑꯗꯣ ꯐꯕꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ व्रत ꯊꯝꯕꯤꯕ ꯌꯥꯔꯒꯗꯤꯀꯣ ꯑꯌꯨꯛꯀꯨꯝꯕ ꯐꯥꯁꯇꯤꯡꯒꯨꯝꯕ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯉꯥꯒꯨꯝꯕ ꯍꯦꯟꯕꯤꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯁꯤꯗ ꯃꯦꯔꯥꯃꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯇ व्रतꯀꯨꯝꯕ ꯇꯧꯕꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯣꯕꯁꯇꯤꯀꯜꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗꯩ ꯉꯥꯛꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯒꯗꯤ ꯑꯗꯨꯗꯒꯤ ꯐꯒꯠꯍꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯌꯦꯀꯣ ꯑꯗꯨꯅ व्रत ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯅꯥꯕꯒꯨꯝꯕ ꯂꯩꯔꯒꯗꯤ व्रतꯇꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯕꯨ ꯉꯥꯒꯨꯝꯕ ꯍꯦꯟꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤꯗ व्रत ꯅꯠꯇ꯭ꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯎꯄꯥꯏ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨ ꯊꯝꯃꯣ ꯑꯗꯨ ꯀꯠꯂꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯒꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯗꯅ ꯂꯩꯔꯛꯄ ꯑꯗꯒꯤ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯁꯦ ꯂꯥꯏꯐꯇꯀꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯛꯄ ꯉꯝꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯖꯣꯕꯀꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯔꯁꯦꯀꯣ ꯖꯣꯕꯁꯦ ꯑꯗꯨꯝ ꯑꯣꯏꯗꯗꯅ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕꯗꯒ ꯁꯨꯝ ꯄꯟꯕ ꯈꯣꯠꯄ ꯌꯥꯝ ꯂꯩꯅꯀꯣ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣꯠꯀꯨꯝꯕ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯑꯉꯥꯡ ꯉꯥꯡꯅꯕ ꯌꯥꯗꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯉꯥꯡ ꯉꯥꯡꯅꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯕ ꯍꯧꯖꯤꯛꯀꯥꯟ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯀꯩꯗ ꯌꯥꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯦꯅꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯅꯕ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯥꯕ ꯈꯣꯠꯄ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯄꯥꯛ ꯐꯒꯠꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯔꯒꯗꯤꯀꯣ ꯉꯁꯤꯒꯤ ꯔꯤꯆꯨꯋꯦꯜ ꯈꯔ ꯑꯩ ꯍꯥꯏꯒꯦꯀꯣ ꯍꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯅ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯍꯥꯏꯗꯤ ꯁꯨꯝ ꯄꯣꯠ ꯃꯆꯥ ꯃꯆꯥꯒꯨꯝꯕ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯍꯥꯏꯁꯦ ꯌꯨꯝꯗ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯅꯗꯤ ꯑꯣꯏꯅꯤꯀꯣ ꯃꯄꯥꯟꯗꯒꯤ ꯂꯩꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯍꯥꯟꯅ ꯁꯨꯝ ꯍꯥꯏꯔꯛꯑꯒꯗꯤ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯐꯥꯁꯇꯤꯡ ꯇꯧꯕꯤꯕ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯑꯩꯅ ꯃꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ 1 ꯐꯥꯁꯇꯤꯡ ꯇꯧꯕꯤꯌꯣ ꯐꯥꯁꯇꯤꯡ ꯇꯧꯕꯤꯔꯒ ꯅꯨꯡꯗꯥꯡ ꯉꯥ ꯍꯦꯟꯕꯤꯌꯣ ꯑꯗꯣ ꯐꯥꯁꯇꯤꯡ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯌꯦꯡꯁꯦ ꯚꯦꯖ ꯑꯣꯏꯅ ꯆꯥꯕꯤꯌꯣꯀꯣ ꯀꯣꯛ ꯂꯨꯕꯤꯒꯅꯨꯀꯣ ꯍꯌꯦꯡꯁꯦꯀꯣ ꯀꯣꯛ ꯂꯨꯕꯤꯒꯅꯨ ꯐꯤꯔꯣꯟ ꯁꯨꯕꯤꯒꯅꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯑꯩꯅ ꯍꯥꯏꯁꯦ ꯌꯦꯜꯂꯣ ꯃꯆꯨꯒꯨꯝꯕ ꯁꯦꯠꯄꯤꯌꯨꯀꯣ ꯐꯤꯔꯣꯟꯁꯦ ꯍꯌꯦꯡꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯨꯜꯁꯤꯕꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯜꯁꯤꯕꯣꯡꯗ ꯗꯨꯛ ꯃꯩ ꯀꯠꯂꯦꯅꯀꯣ ꯑꯗꯨꯒ 12ꯔꯛ ꯉꯁꯥꯏꯒꯤ ꯇꯨꯜꯁꯤꯗꯨꯒꯤ ꯔꯥꯎꯟ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ 12ꯔꯛ ꯀꯣꯏꯕꯤꯌꯨꯕ ꯇꯨꯜꯁꯤꯗꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤꯕꯣꯡꯗꯨꯒꯤ 11 ꯇꯥꯏꯝꯁ ꯅꯪꯅ ꯍꯥꯏꯗꯤ 11ꯁꯦ ꯀꯣꯏꯕ 13ꯗꯣ ꯉꯁꯥꯏꯒꯤ ꯀꯣꯏꯕ ꯃꯇꯝꯗꯀꯣ ꯅꯪ ꯈꯨꯠ ꯂꯣꯟꯅꯔꯒ ꯈꯣꯏꯔꯝꯃꯣꯕ ꯑꯗꯥꯏ ꯀꯥꯟꯗꯣ ꯅꯪꯅ ꯅꯤꯡꯉꯤꯕ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯤꯁ ꯑꯃ ꯍꯦꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯅꯪ ꯏꯁꯣꯔꯁꯤꯗ ꯅꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯐꯝꯕ ꯀꯥꯟꯗꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯟꯇꯤꯡ ꯑꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯆꯦꯟꯇꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ओम वासुदेव नमः हैनको हाइदि ओम वासुदेव नमः हाइताके हाइदि सिगी एकादशीगी हाइरगदि विष्णु निंगो हाइबनेबा अदो सिगी ओम वासुदेव नमः से 108 टाइम्स कुंबा चैंटिंग तो बियोको हाइदि आई निना ताना आई फमदरगा हाइदि कनामदा डिस्टर्ब तौरो ओइदबा टाइमिंग अमदा सिसिमा तौबिबे याइको अदुगा बिजनेस ता हजिकसे यामना येटपा खोटपा पनबा लेरगदिको कै तौगदगे हाइ कांसिदको खीर हौरगनि खितंग कटपियो खीर हौबिरग ngasai yumda vishnu gumba latlagadi ko haide aduda katpiyo latragadi dum aina ningjariba shorda dum katpiba kaisu kaide ko haide asembagidi vishnu puja taw haibne basida ado ngasai gi akoi gi vishnu gi photo gumba kai gumba leitragadi kaisu kaide adum aina hojik ningjariba nungda orom adum aina line thau da katkera ama da katkera kaisu kaide ko ado amana relationship natraga imung manung yam shanti leitragadi kamaina tauba yagadage hai kanse relationship se ngasai husband wife ki khatang natabe to ko adu imung manung da nungai ta basu dum khara leina basu yawi na ko family members ka haira sine ko haidi ahnaman ga oiro ama ga oiro ko si mayam se su khatang phagat na bagi damak ta hai tare ko haidi yum da lakshmi gumba lat pa leina ko lakshmi gumba lat pa leiragadi adu da ko akoi somf to khangi na ko haidi somf se akoi na kwa da ga hapa somf to haidi kitang akoi gi mouth freshener gi type ta ga sinai na ko somf se kitang leibiro ko kitang yamna leibiyo numin ni phuni chatlan doine ba sigi somf se ko somf kitang ama lobiro sitami si maku macha macha thokpo do haji kandi thokpone ko ado leiragadi sitami thi do phangaga di phange phangdraga di ngai gi somf to dang lobiro ko
ꯁꯣꯝꯐꯁꯦ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯛꯁꯃꯤꯁꯤꯗ ꯀꯠꯄꯤꯔꯦꯅꯀꯣ ꯁꯤꯒꯤ ꯁꯣꯝꯐꯁꯦ ꯉꯁꯥꯏꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐꯇꯣ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯦꯕꯜꯗ ꯀꯩꯗ ꯑꯗꯨꯝ ꯊꯝꯃꯣꯕ ꯅꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯥꯏꯗꯤ ꯁꯣꯝꯐꯀꯨꯝꯕꯁꯦ ꯍꯥꯏꯗꯤ ꯎꯝꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯆꯥꯅꯕ ꯋꯥꯟꯗꯨꯗ ꯁꯤꯇꯥꯃꯤꯁꯤꯒꯨꯝꯕ ꯈꯇꯪ ꯍꯥꯞꯆꯜꯂꯒꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯐꯪꯉꯒꯗꯤ ꯇꯧꯕꯤꯔꯣ ꯁꯤꯇꯥꯃꯤꯁꯤꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯁꯣꯝꯐꯁꯦꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯁꯤꯃꯒ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯕꯁꯦ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯕ ꯐꯤꯔꯣꯟ ꯑꯃꯅ ꯀꯥꯏ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯁꯨꯕꯒꯨꯝꯕ ꯁꯨꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯐꯤꯔꯣꯟꯁꯦ ꯐꯖꯅ ꯁꯨꯗꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯒꯧꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯠꯅꯕ ꯌꯥꯕ ꯐꯤꯔꯣꯟꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯣꯅꯦꯁꯟꯒꯨꯝꯕ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯗꯣꯅꯦꯁꯟ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯕꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥꯒꯨꯝꯕ ꯑꯣꯏꯔꯒꯁꯨ khitang ꯄꯤꯕꯤꯕꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯇ ꯉꯁꯥꯏꯒꯤ ꯑꯣꯕꯁꯇꯤꯀꯜꯁ ꯂꯩꯕ ꯑꯗꯒꯤ ꯁꯨꯝ ꯂꯛꯀꯨꯝꯕꯁꯦ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯔꯤꯆꯨꯋꯦꯜ ꯃꯆꯥ ꯃꯆꯥꯁꯦ ꯌꯥꯔꯒꯗꯤ ꯈꯔ ꯐꯣꯂꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯌꯦꯠ ꯑꯄꯟ ꯑꯝꯇ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯊꯦꯡꯛ ꯌꯨ